Drug Chabasing Laksinnaba North AOC da police boot ama Hangdokkadouri. Imphal City gi maruoiba mafam ama oiriba North AOC da drug chaba madi yonba miyoi kayagi yamna nungaiba mafam ama oina sisinarakpadagi. Miyoi sing asibu Laksinnaba gidamakta Manipur Police Department ki makada police boot ama athuba matamda hangdoklagani haire. Pausi asina Manipur Police dagi phangba paugi matungina de police boot ase Hangdoknaba North AOC gi mafam laptop le. Athuba matamda hangdoklagane aduga pung kunmari police personnel singna thabak tawduna North AOC gi manung amade akoiba mafam singda drug chaba miyoi sing amadi drug supply tawba sing mapung phana laksinbage thabak chatharagani haire. Amaromda ngahansu North AOC dage drug chaba miyoi mari Imphal Police ki OC ingwa chana lusingba police team amana fagat khe adubu makhoi gi thampham Manipur lenga ki Social Welfare Department ki makhada hangdokpa Rehabilitation Center leitabadage Yumgi miyoi sing kauraga khusinaraga Lanai Rehabilitation Center singda yumgi miyoi singna thamkhre haire. Nongmai utlaga mobile lawkhiba police na fare. Imphal East ki manung chanba Mantri Pukhrida mobile yonba dukan amadagi hawkhiba tang mapanda nongmai utlaga mobile phone ama namduna lawkhiba miyoi adu police na faba ngamkhre. Faraba miyoi adu hawba marak singtham leikai ningthemsa karongdagi Laisram Ranjan chahi nifugumdoi apokpa laikhidraba ibomsa kaubi haire. Thogdok aduga mari lenena dukan mapu aduna haingang police ta wakalakpadage case ama lawkhatuna thizinbagi thabak chathabada mathangi numita Imphal East ke chadongda leiba Ramrai Garden dage phagatpa ngamkhibane. Mahakna nongmai utlaga lawkhiba mobile phone adusu masaga loinaramkhi haire. Mahak courta puthoklaba matung haingang police na police custody da numit 8 ni remand lawthakre haire. TET 2019 gi result lawthokle. Board of Secondary Education Manipur na lawduna November 13, 2019 nongmaijing numita pangthokiba Teacher Eligibility Test TET 2019 gi result ngarang lawthokre. Wafam asi Bosem gi secretary na thadorokpa notification ama na phongdorokpa ne. Pangthokriba TET asida mai paklaba candidate singge certificate singna makoi gi admit card sing amasung original certificate marksheet yauna essential educational qualification singge Xerox copy singa kona na puraklaga Bosem gi office matamda lawraba yagani haire. Adum moinamak state asigi certificate sing mathang thagi taretagi issue tawba hawgani haire. Result asi board ki website www.manresults.nic.in dasu phangani haire. Lambi uful hawandana bahonadravade logi mateng lawragane IWSC NH37 gi Oriental College dagina New Kaithel Manbi fawbugi marakta lambi paktokhanduna sembagi satharagli bathabag ase loisindabana lambi sida thabak chathok chasin tawriba miyamda lambi asidagi thorakpa ufulna haksang sokningai ohelakle haina Imphal West Student Club IWSC khumbongi serolamana phongdorokle phibam asige matangda mari leinaba farm oiriba Sri Avantika Contractors I Limited ta Kayarak na haikre adu bulawkhatpam thokpa thabakte lawkhalaktre maram asina NHI DCL amasung MPCB na yang sinduna athuba da thabak lawkhalaktraga de logi mateng lawragani haire.